Myanmar gi military junta gi mathata lal hori buk ki lahloba masal hattoknakhre ngamkai lanthok India sensilak militant ama yauna mari turel Iraq na duna shiri Myanmar gi sin state climatic sana pipe ko ki militant masal gi marak akan mamona kuthok narak padigi Kuki kaya ngamkai lanthok India sensilak peletri masing yamlaba Kuki sing ti out turel lanthok laga Mizoram tam sensilak police National Defense Force CNDF ki member ahum yano Kuki masa mari shiri hain report amana phongthokli matam khara gi mamang gi sin state climatic sana pipe sin National Army CNA amasum CNDF ki marak ku thokna dona lakhibani CNA gi militants na sin state leba CNDF ki maruweb kem ama khudum sansinana bhona padigi nakal anin akan mamona ku thokna rak pagalunina marak nak padalaiba miyoi singam khai lanthok tuna India lom na sinsilakhibani hauji ku thokna riba CNDF amadi CNA na Myanmar gi military junta mai thiba pina bhona dona lakhibani wafam khara yana bangam dabadagi khulai paiba militant ani Mizoram ga taina leiriba Myanmar gi sin state ta khuthokna bahoraki maduna maram oiraga sin state gi miyoi lishing mari ro Mizoram sensilak palaikre Mizoram amadi Myanmar gi taina pa mafam sialiba ti autorel lanthurakpana tana India rom da sensilak na bagi atopa lambi leitaba maramna Kuki singadu torel asida iroiraga lanthukna bahona rakhibani haidi hauji Mizoram gi Samphai district Myanmar gi Kuki lising mari rom sangju phamrau duna leiri haina police ki report amana phongtokli Samphai district ki senior police official amana agency da phongtokhiba gi matungina Mizoram ga lona ba khawami amasum recorder khungang gi sensilakpa Kuki fruki miyoi lising ani ga sani pangani fuga manga Zokhothar village hangdok relief camp sing sangju phamrau duna leiri June kungani pani gi horaga challenge defense force Hual ngoram CDF hais amasum sin National Defense Force ki marakta kuthoknaba horakpadagi sin state leramba Kuki fruki miyoi sing paktakna India rom the sensilak phauki Myanmar gi sensilak piba miyoi sing gi masing thibada pikliba angang sing yaudaba maramna hauji phawba miyoi kya Mizoram the sensilabagi haiba sabsana khangmamdri Mizoram gi Chief Minister Lal Dohoma gi political advisor Lalmu Am Puya Puntena Zokhothar da hangdokli relief camp sing lisatuna Myanmar gi sin state gi sensilakhiba miyoi singna hauji phiba matugi matana kupni yengsanki report amagi matungina khulai Kuki militant singi marakta makhatana khuthok narakpa loina CNDF na sin state leiba CDF hais ki maruweb kem nipan khudum jasin mangam leiri CDF hais ki political wing oiriba Hol Moram People's Organization ki lusing ba mana phongtorak gi matungina di tuan kem nipan leramba CDF hais ki militant sing khulai thadok senda tokibalati mafam matamna yadabadi ki tangai padana kem thadok sen ki bane haujik su CNDF ki mathakta khut thanaba khudingchaba tanja ngaidun leiri haikena su paus ta makhatana phongtokli chairman oina khankhre Moiranglei Singapore Assam Pradesh Congress Committee OBC Department ki makara Kasar district ki chairman oina khankhre Moiranglei Singa Kasar district ki manung chanba dalu Kalinagar degi Manipur Development Council ki member Bor Khala Broki President Mahila District Congress Committee ki Secretary na singbo oibtana tana tuan maluk kya kusamna duna thawai kya puri maku chairman oina khalakpara party SG National President Malik Arjun Kharge State President Gaurav Gogoi amasum State Chairman Jugal Borabohe na thakat pa phongdorakli Texas ki South Assam hena sikre akan mamong na nong surak padigi Texas at kangawdan isaw tulak pada miyoi sami hena sikre laikhidraba singi manong na nupi masa kunga tere yawri youth summer camp amada saruk yado na laiba nupi masa singa do isaw na maram oraga laikhidabani Texas ki Governor Grace Arbot na isaw na awaba ng laba matam na helicopter hi amada rescue personnel singa magasatre kayang kay thazin na numikan mamadi mating pamagi tabolakwali hauzu power asibaksang sami hena pamangamli White House tagi thadurak por report amagi matungina atuba matamna President Donald Trump na thadok thopam na satuna isaw na awaba ng laba miyangi phibam yengsilagani National Weather Service ki report matungna lakadoriba namit singda makhatana nong kana surakpihe sa isa amagi manung na Texas ta atin matam gi manung na kahe na kan mamong na nong suraktuna mapam kya di ising thumjin magi thawdo si handang na ahan mani hawzuk mapam madura rescue operation sa thari Sai taruki nupi masama ikai khamnaba manghan bikhiba ahal sahi kungi phadok pikri
ꯍꯧꯖꯤꯛꯅ ꯃꯁꯥꯒꯤ ꯆꯍꯤ 52 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯃꯁꯥꯒꯤ ꯆꯍꯤ 94 ꯈꯛꯇ ꯉꯥꯏꯔꯤꯉꯩ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯥꯔꯆ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯗꯨꯀꯥꯟ ꯄꯨꯊꯣꯛꯇꯨꯅ ꯍꯋꯥꯏ ꯃꯪꯒꯜ ꯂꯩꯗꯨꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕ ꯑꯍꯜ ꯑꯃ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 2ꯒꯤ ꯖꯁ W ꯇꯣꯅꯦꯜ ꯃꯤꯇꯩꯒꯤ ꯀꯣꯔꯠꯅ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ 5,000ꯒꯤ ꯁꯦꯟꯐꯝꯁꯨ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯅꯕ ngarang open court laukthokri kona phadok piraba miwe dugi maming huidrom amusna se yangkhai gumde apokpa high school sandra kawi lamlai ps ki manung sanba nungkoi makhale kai degini thaudo si dukan phamba nupi masa si gi mama na khoirambal kaithel da ma ki dukan gi pot chai sing tikpa sakringai gi khudong sa ba lawduna thon ki bani thaudo si gi matang na nupi masa du gi apokpina imphal east ki women police station wakalak padigi police na prokso eki section 6 amasum ipc gi section 506 ki makhada ma ki mathada case fir number 4 clause 3 2018 dot ki bani case asigi investigation sa tharaba matuna police na phal torakpa charge sheet ta yumpham oiduna fast track special court number 2 asina special trial proxo case number 14 of 2019 702 lakholaga wail sa tharkibani case asigi aroiba wail gi argument mamang thagi kunga tarukta court asida sa tharaba matungna wail gi judgment reserve tawduna thamlaga mamang thagi kunthra da hais ahumnasu case asiga mari leinana mara leiri haiduna just ahumnasu mara leiri haiduna court na conviction pikibane duga court na lepkhibigi matungina ngarang mahaki fadoki matam lepthokna ba sentence hearing pangthokibani case asigi wail ama sub sentence hearing the prosecution gi maike special public prosecution m December na lepki court na ngarang convict asigi maike lepa council yauna nakhalani maki submission sing taraba matungda mahaku sahi kun gi fadok pikibaga loiduna lupa 5,000 gi senfam fine oina pinana bakanki fine gi senfam asi pidrabadi maki fadoki matam thahum sangdokanaki adumoina mahaku case asigi mari leinana march 9 english ngani taragani pana pharaga october ama english ngani taragani pana tha taruka numit kungani thoini jail lerakhiba matam adudi maki fadoki matam digi kakthaganairi amamna proxo eki section 33 clause 8 amasum ek asigi rule 9 clause 2 clause 4 clause 5 ki matungina victim oiri binupi masa sida lupa lakh mari gi senfam se state lengana victim compensation fund natragana atop scheme singi makhada victim asigi mahima sing tamba masum healthcare na singba singda ngara court na piribo order si phanglaba matung numi kunthra ni gi matung na pinana ba direction pikre amuramnana lokta tasinbada mari siri ama sukri Himachal Pradesh ki Kuru district car ama aruba lok amada tasinbada gi tourist ani yauna miyoi mari sikibaga loinana atopa amana aruba phibam da soklaina police na phongdokri police officer amana phongdokpagi matungina thawdo adu ngara numidang wairam Kalu district ki Manali amasum Rohtang bypass ki marakta leiba Rani Nala manaka thokibani mangna ki car adu aruba lok amada tasinbada da miyoi mari kudak sibaga loinana atopa amana sukhi laikhidraba sing edu gi manungna Punjab ki Hoshiarpur dagi tourist ani yauri hen phungdok laduna official dunaki asopado hospital amada pukatki baga loinana ma ki phibam suluna lari marak sida lebak thipa thawdo amada miyoi mari laikhidabada Himachal Pradesh ki chief minister Sukhbinder Singha Sukhuna thamoi su nuai tabasu phungdorakre